ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ꯫ ꯏꯃꯨꯡ ꯆꯪꯂꯝꯗꯥꯏꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄꯒꯤ ꯀꯥꯟꯅꯕ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯦ꯫ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯍꯥꯏꯕꯁꯤ ꯊꯧꯒꯜꯂꯣꯟ ꯑꯃꯗꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯆꯪꯂꯝꯗꯥꯏꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯥꯟꯅꯔꯕ ꯃꯔꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯂꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯔꯤꯖꯣꯅꯥꯒꯤ ꯔꯤꯁꯔꯆ ꯀꯥꯡꯕꯨ ꯑꯃꯅ ꯍꯟꯗꯛꯇ ꯊꯤꯖꯤꯟꯕꯗ ꯈꯪꯂꯛꯄ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯃꯌꯨꯝꯕꯨ ꯑꯣꯏꯔꯕꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯁꯤꯡꯅ ꯍꯥꯏꯈꯤ ꯈꯣꯡꯎꯞ ꯇꯣꯡꯂꯒ ꯏꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯐꯕ ꯐꯠꯇꯕ ꯈꯪꯗꯅ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯂꯨꯔꯕ ꯈꯣꯡꯎꯞꯀꯤ ꯈꯨꯌꯥꯗ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ 1,40,000 ꯔꯣꯝ ꯄꯛꯏ ꯍꯥꯏꯅ ꯔꯤꯁꯔꯆꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯦ꯫ ꯈꯣꯡꯎꯞꯀꯤ ꯈꯨꯌꯥꯗ ꯆꯦꯟꯁꯤꯜꯂꯛꯄ ꯏ ꯀꯣꯂꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯍꯤꯛ ꯃꯈꯜ ꯑꯃꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯏꯟꯇꯦꯁꯇꯥꯏꯟꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯈꯣꯡ ꯍꯥꯝꯊꯕ, ꯑꯣꯅꯤꯡꯕ ꯑꯃꯗꯤ ꯑꯣꯕꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥ ꯅꯥꯍꯜꯂꯛꯄ ꯌꯥꯏ꯫ ꯀ꯭ꯂꯦꯞꯁꯤꯂꯥ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯀꯧꯕ ꯃꯍꯤꯛ ꯑꯃꯅ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯁꯦꯔꯥꯇꯤꯌꯥ ꯐꯤꯀꯥꯔꯤ ꯀꯧꯕ ꯃꯍꯤꯛꯅ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯟꯐꯦꯛꯁꯟ ꯍꯥꯏꯕꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯔꯤꯗ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯈꯪꯗꯕꯒꯤ ꯋꯥꯐꯝꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯏꯃꯨꯡꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯣꯠꯄ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯁꯨ 50% ꯔꯣꯝꯗꯤ ꯍꯟꯊꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯁꯤꯡꯅ ꯍꯥꯏꯈꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯍꯤꯛ ꯃꯇꯥꯏ ꯑꯌꯥꯝꯕ ꯈꯣꯡꯎꯞꯅ ꯆꯦꯟꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯅꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯍꯜꯂꯒ ꯏꯃꯨꯡꯗ ꯆꯪꯍꯟꯒꯗꯕꯅꯤ꯫ ꯕꯣꯁꯇꯣꯟꯒꯤ ꯁꯥꯏꯃꯟ ꯀꯣꯂꯦꯖꯇ ꯕꯥꯏꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯤ ꯏꯂꯤꯖꯥꯕꯦꯊ ꯁ꯭ꯀꯣꯠꯅ ꯍꯥꯏꯈꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯑꯇꯣꯞꯄ ꯃꯤꯁꯨ ꯆꯠꯅꯕꯤ ꯑꯗꯨ ꯁꯣꯏꯗꯅ ꯉꯥꯛꯂꯛꯀꯅꯤ꯫ ꯏꯁꯥ ꯏꯁꯥꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕ ꯎꯕꯗ ꯑꯇꯣꯞꯄ ꯃꯤꯁꯨ ꯁꯣꯏꯗꯅ ꯃꯇꯧ ꯇꯝꯂꯛꯀꯅꯤ꯫ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯑꯔꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯆꯪꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯕ ꯑꯣꯏꯅ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯈꯣꯡꯎꯞ ꯊꯝꯐꯝ ꯑꯃ ꯅꯥꯟꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯔꯤꯖꯣꯅꯥꯗ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯣꯏꯅ ꯂꯩꯕ ꯄ꯭ꯔꯣꯐꯦꯁꯔ ꯆꯥꯔꯂꯁ ꯒꯚꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯤꯛ 2,938 ꯈꯣꯡꯎꯞꯀꯤ ꯃꯅꯨꯡꯗ ꯑꯃꯁꯨꯡ ꯃꯍꯤꯛ 3,018 ꯔꯣꯝ ꯈꯣꯡꯎꯞꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯄꯛꯏ ꯍꯥꯏꯅ ꯈꯪꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯇꯦꯁꯇꯥꯏꯟ ꯑꯃꯗꯤ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯚꯣꯃꯤꯇꯤꯡ ꯑꯃꯗꯤ ꯗꯥꯏꯔꯤꯌꯥ ꯇꯧꯍꯜꯂꯛꯀꯗꯕ ꯏ ꯀꯣꯂꯤ, ꯏꯒꯤ ꯏꯆꯦꯜꯗ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯛꯀꯗꯕ ꯀ꯭ꯂꯦꯞꯁꯤꯂꯥ ꯁꯨꯃꯣꯅꯤꯌꯥ ꯑꯃꯁꯨꯡ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯛꯀꯗꯕ ꯁꯦꯔꯥꯇꯤꯌꯥ ꯐꯤꯀꯥꯔꯤꯌꯥꯅꯆꯤꯡꯕ ꯃꯍꯤꯛ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯐꯅ ꯂꯨ ꯅꯥꯟꯕ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯗ ꯍꯦꯛ ꯆꯠꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡ ꯑꯁꯤ ꯈꯣꯡꯎꯞꯇ ꯑꯗꯨꯝ ꯄꯛꯂꯛꯏ ꯍꯥꯏꯅ ꯗꯥꯛꯇꯔ ꯒꯚꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯄꯣꯠꯁꯗꯥꯝꯗ ꯂꯩꯕ ꯀ꯭ꯂꯥꯔꯛꯁꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟꯗꯤ ꯐꯦꯔꯣꯅ ꯍꯥꯏꯈꯤ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯄꯦꯁꯇꯤꯁꯥꯏꯗ ꯑꯃꯁꯨꯡ ꯏꯟꯁꯦꯛꯇꯤꯁꯥꯏꯗ ꯀꯌꯥꯃꯔꯨꯝ ꯈꯣꯡꯎꯞꯇ ꯄꯛꯂꯛꯏ꯫ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯗ ꯈꯣꯡꯎꯞ ꯇꯣꯡꯂꯒ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯦ꯫ ꯆꯠꯅꯕꯤ ꯑꯁꯤ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ಮಿꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟꯒꯤ ꯋꯥꯐꯝꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯇꯤꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫
Wakhal Loksing YouTube channel gi video asina ahan bo oina yengbibo oirabadi Wakhal Loksing YouTube channel asibu subscribe tawbiyu loina na mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu Wakhal Loksing YouTube channel asigi Facebook page amadi Instagram da mayamna nungsibiduna support tawbibo oina like amadi follow tawbiyu Wakhal Loksing YouTube channel asigi Facebook page amadi Instagram gi link description box da hapsaramge